ꯈꯨꯔꯨꯝꯖꯩ ꯃꯌꯥꯝ ꯉꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯨꯂꯞ ꯃꯊꯦꯜ ꯃꯌꯥꯝ ꯂꯐꯨ ꯏꯔꯣꯝꯕꯒ ꯑꯗꯨꯒ ꯔꯁꯃꯥꯒ ꯉꯧꯕ ꯃꯌꯥꯝ ꯁꯤ ꯂꯩꯕꯗꯣ ꯁꯤꯗ ꯂꯩꯔꯦ ꯉꯥ ꯊꯣꯡꯕ ꯁꯤ ꯂꯩꯔꯦ ꯃꯌꯥꯝ ꯑꯗꯣ ꯑꯗꯨꯗꯒꯤ ꯂꯐꯨ ꯏꯔꯣꯝꯕ ꯃꯌꯥꯝ ꯎꯠꯂꯛꯀꯦꯕ ꯑꯗꯨꯒ ꯑꯁꯤꯗꯤ ꯎꯠꯄ ꯌꯥꯔꯣꯏꯗ ꯃꯌꯥꯝ ꯀꯃꯦꯟꯗꯁꯨ ꯍꯥꯏꯔꯛꯄ ꯌꯥꯎ ꯂꯐꯨ ꯏꯔꯣꯝꯕ ꯆꯥꯕꯤꯔꯣ ꯀꯥꯡꯉꯧꯒꯅ ꯑꯗꯣ ꯀꯥꯡꯉꯧꯁꯤꯗꯤ ꯉꯁꯥꯏꯁꯦ ꯁꯤꯁꯦ ꯇꯥꯡꯉꯦꯕ ꯆꯦꯡꯒꯨꯝ ꯇꯥꯡꯉꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯤꯗꯩ ꯕꯨꯕꯣꯛ ꯑꯃ ꯌꯣꯜꯂꯛꯑꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯀꯥꯅ ꯃꯨꯛꯕꯥꯡ ꯇꯧꯍꯧꯗꯅ ꯂꯩꯍꯧꯔꯦ ꯑꯗꯣ ꯍꯥꯎꯕ ꯍꯥꯎꯇꯕꯗꯣ ꯍꯟꯗꯛꯇꯣ ꯑꯩꯈꯣꯏ ꯃꯥꯗꯤ ꯆꯥꯗꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯆꯦꯔꯪ ꯁꯔꯨꯛ ꯆꯥꯎꯋꯦ ꯑꯃ ꯂꯩꯍꯧꯕꯗꯣ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯑꯃꯨꯛ ꯆꯥ ꯀꯣꯟꯅꯔꯅꯤ ꯑꯗꯣ ꯆꯥꯗꯣꯏꯅꯦ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝ ꯍꯥꯎꯕ ꯍꯥꯎꯇꯕ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯣ ꯕꯦꯜ ꯑꯩꯀꯟ ꯅꯝꯕꯤꯔꯝꯃꯨ ꯃꯌꯥꯝ ꯆꯥ ꯐꯣꯟ ꯇꯧꯔꯁꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯦ ꯉꯁꯤꯁꯦ ꯐꯨꯔꯤꯠ ꯑꯊꯥꯕ ꯂꯤꯠꯂꯛꯄꯅꯦ ꯍꯥꯏꯕꯗꯤ ꯏꯔꯨꯖ ꯂꯣꯏꯕ ꯏꯪꯉꯦꯕ ꯉꯁꯤꯗꯤ ꯈꯔ ꯏꯪꯉꯤ ꯑꯩ ꯁ꯭ꯀꯨꯜ ꯍꯦꯛ ꯍꯜꯂꯛꯄꯒ ꯑꯗꯨꯝ ꯂꯨꯖꯔꯦ ꯊꯨꯝꯁꯦ ꯍꯥꯞꯄꯒ ꯊꯨꯝ ꯑꯗꯣ ꯅꯪꯒꯤꯗꯤ ꯊꯨꯝꯗꯨꯕꯨ ꯑꯗꯨ ꯍꯣꯔꯦꯟ ꯀꯣꯟꯅ ꯍꯥꯞꯄꯁꯨ ꯌꯥꯏꯅ ꯌꯥꯝ ꯍꯥꯎꯁꯦ ꯃꯌꯥꯝ ꯆꯥꯕ ꯍꯧꯒꯦ ꯍꯥꯎꯃꯦ ꯌꯣꯛꯀꯤꯌꯣ ꯉꯁꯥꯏ ꯊꯝ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯁꯤꯡꯉꯨꯝꯅꯦ ꯍꯥꯎꯕ ꯉꯥ ꯊꯣꯡꯕꯅꯦ ꯍꯜꯂꯣ ꯀꯣ ꯊꯨꯝꯗꯨ ꯇꯥꯛꯄꯤꯌꯨ ꯊꯨꯝ ꯅꯝꯗꯦ 그냥 뭐야 ꯉꯥꯗꯤ ꯁꯤꯡ ꯆꯥꯕ ꯅꯃꯥꯡ ꯑꯩꯈꯣꯏꯒꯤ ꯂꯐꯨ ꯏꯔꯣꯝꯕꯁꯤ ꯀꯩꯅꯣ ꯂꯣꯝꯕꯅꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄꯅ ꯍꯣꯏ ꯃꯆꯨꯗꯤ ꯉꯧꯔꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄꯅ ꯂꯣꯟꯅ ꯃꯆꯨ ꯉꯧꯕꯗꯤ ꯉꯥ ꯊꯣꯡꯕ ꯈꯪꯍꯧ
신기해. 지금 내가 봤을 때. 이거. 맞아. 어디야? 강호지 em Hầu chứ. Hơn gì? 이거 하고. 잠깐만. 이렇게 도제. 네. 자, 더 나가면 응. 짝시야. 아, 수능 뭐해? 내가 한감자 일단 한감자. 그냥 가보. 응? 자.会发现越来越羡慕这种人。 哇，这个呀！ Nhưng mà quên đi trao rồi tôi hậu trong nào. 好， hậu này tôi. Không ai tôi kìa. Một sự chẳng ai tôi kìa. 可以弄我还是？ một sao với sao đó. À, xin ta lưu hiện giờ cái tôi. 那怎么样呢？会不会是 À, mình vừa đi. 你随便的 like、share、subscribe 都给了吗？ Rồi mà mình nói quên đi cái video bu level yang mình ta đâm mực ta quên đi na iko ta ta đi. Rồi Rồi mà tao mới bắt suy kịp làm thì bây giờ xem em comment đi vì nó không được xem được rồi kìa. rồi mà thằng video đâu nào sẽ đi. Bye bye.